ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯆꯥꯏꯜ ꯀꯦꯌꯔ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗ ꯑꯉꯥꯡꯁꯤꯡ ꯅꯤꯡꯊꯤꯅ ꯊꯝꯕꯤꯗꯕ ꯑꯃꯗꯤ ꯐꯖꯅ ꯂꯣꯏꯅꯕꯤꯗꯕꯅ ꯑꯉꯥꯡꯁꯤꯡꯗ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯊꯣꯛꯍꯜꯂꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯀꯃꯤꯁꯟ ꯐꯣꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯥꯏꯜ ꯔꯥꯏꯠꯁꯀꯤ ꯆꯦꯌꯔꯄꯔꯁꯟ ꯁꯨꯃꯇꯤ ꯕꯂꯥ ꯅꯤꯡꯊꯧꯖꯝꯅ ꯍꯥꯏꯈ꯭ꯔꯦ भारत की प्राइम मिनिस्टर ना मणिपुर की चीफ मिनिस्टर एन बीरेंदा ngarang lemjiningai oiraba कृषि कर्मन अवार्ड 2017-18 खुसिनखरे देशामगी तरागनिपान सुबा मपोकुमोन थौरम पांथोक्तुना मथौ मसक खंगबा ओजा तरेता चही असिगी ओइना चिंगु माइचो कोंनांग थाबा अवार्ड खुसिनदुना पुकनिंग थौगतखरे KCP People's War Group na Standard Robert High Secondary School की महिरों सेंग अतोपा स्कूल सिंगदा होंगदो की नबा सेक्शन वा थमलकली मोइरांग खुनौ की लंबी मतम सांगना सेंबी दबगी मायोक्ता ngasi मैरा पाइबी सिंगना लंबी तौखाइदुना लंबी थिंगबगी खोंजंग संगसिनख्रे अमदी Iranian Revolutionary Guard की मेजर जनरल कासेम सोलेमानी अमदी महाक कलोइनबा याउना मियोय तरेत ngasi ayu anganbada Baghdad airport ta US na air strike zathaduna hatkhre Kurumzari Times of Manipur ki nungthil paw ming tabri punamakpo ARUNBALA taram nokjari hauzik fawgi muriba pawsing miyamda sandokna pijari Child Care Institution CCI Singda Angang Sing Ningthina Thambidaba Amadi Fazana Loinabidabana Angang Singda Mental Health ki problem kaya thokale haina Manipur Commission for Protection of Child Rights MCPCR gi chairperson Sumati Bala Ningthojamna phongdokre wafam asi ngasi nongwigi oiba Child Care Institution Singda CNCP Amadi CCL gi matangda review meeting kam consultation gi mifamda Fongdokivani Manipur Commission for Protection of Child Right MCPCR Amadi Seba Bharati Manipurna National Commission for Protection of Child Rights NCPCR ga khusam narga pangthokpa thoromaduda chairperson Sumati Bala Ningthojamna makha taraduna commission na mari leinaba social welfare gi official singa Child Care Institution singa asida hakthengna yengsinba amadi matam gi oiba awareness pibagi thabak chathaduna lakli CCI da Juvenile Justice Act ki Nitinium kaya ningthina indaba kayasu thengnaki loinana ningthina torma kayasu lairamki asigumba CCI sing asida lairiba angang sing asida ningthina tawbidaba nungsina loina bidaba vocational training gi khudong chaba pigidaba adu fangdaba kaya thengnaraki masina angang singda mental health ki problem thorokpa angang su laitaba nate hauzik social welfare department gi makhada sarkar gi oiba central home ama observation home ama yauna home mangal Lay adubu Ministry of Women gi Child gi makhada funding fangduna chalaiba NGO contract taruk lom lay makhatana CCI sing asida lairiba angang sing asi ningthina thamnanaba amadi mental health ki problem thoktanaba makhata ba kari thorang tawgadage haibagi matangda ningthina paw phaunanaba hotnabani haiki tungi yumbi oidoriba adagi tungi asama yamama CCIS de lejaraga su CCIS de leibangang kayama khogi doctor oiba yaukri army oiba yaukri adagi achaw asang yamama manipur gi pha khogi sanaroi oiba bhau yaukri ko adu moida homely environment phangdabana maram oiraga pharakado angang yamama su mangdana leiba yauri yebako adu sigumba angang singa se kamain tawraga moida hidia chumba lambi asengba lambi ko adagi piriba jeje ekna piriba niti niyom se kamai tawraga chatlallaga makhoi singa sibu batungi afaba yumbi ama semga dage haibasigi sida pandam thamjaraga ngasigi asumba program ase pangthokjaban National Commission for Protection of Child Right ki North East Cell and Education Division की Senior Technical Expert Paresh Saha Social Welfare Department Director NG Uttam MCPCR की Member CS Anita Amadi RK Sumitra Su Hodokpagi Tharamaduda Sarugyaki Tongan ba NGO Singi Thaupuba Singh Social Welfare Department की Official Kyasu Sarugyaki NCPCR की Senior Technical Expert Paresh Sahana North East की Oina Paring Naina Satharakpa Sarukama Oina Review Meeting Cum Consultation Asi Pangtokpani State Asida Lairiba CCI Singh Lairiba angang sing karamba fibam da lairibage mental health ki fibam na karam tauri home da lairiba angang sing ki fibam fana thamna ba kari thorang paikhat kani haibagi matang da nainaduna review tauba amadi recommend taunana ba honabani haiki
looking at for today's program is a focus on rehabilitation aspects of children who are in CCIs and also catering to their mental health needs. So that's the primary focus. Often it has been noted that the JJ Act 2015 and its Model Rules 2016 has very beautifully prescribed, very nicely documented that what all should be there in a CCI. We have several CCIs actually running in Manipur across Pan-India. We have observed that in many of the CCIs, certain things which should be there from the perspective of the rehabilitation and Bengaluru gi Tumakuru da laiba government pre-university college da ngarang pangthokhiba thoram da Bharat ki Prime Minister Narendra Modi, Chief Minister N Biren, Agriculture Minister B Hankhalian, Agriculture Commissioner M Joy amadi Director Agriculture Lantal Pui da Krishi Karman Award 2017-18 khusinakre. Award asi Manipurna Food Grain Production Category 3 da Overall Best Performing State oibagi dama khusinnarakibani. Kumza lisingani taragatare taraganipan da Manipurna food grain ton million amagi makhada puthok pada makok oiba ngamkhibani. Award asida trophy citation amadi lupa crore manga yauri. Manipurna lemzeningai oiba award asi fongbagi mathakta progressive farmers ani Kaksing Panji Laikai dagi Yangkhom Bisorjit amadi Lamboi Khul Awang Laikai dagi Thingbai Zam Joni Chanuna Cheng amasung pulses Chang Yamna puthokpagi damak Progressive Farmers Award lauki. Award asida lupa lakh ani amadi citation sing loinaki. Desam gitara nipan suba mapo kumon thawram ngasi GM Holda pangthokre. Improving learning outcomes calls for strategic reforms and intervention high theme da pangthokiba thoromaduda Manipur University ki Dean of Student Welfare Professor T.S. Ratan Kumar, Desam ki President Salam Akas, Ansam ki President Joseph Adani, KSO Headquarter ki President Pautin Thang Lufeng amadi AMS ki President Kumuzam Romena, Mathang Sitna Chief Guest President amadi Guest of Honor Singh Oike thoromaduga mari lainana mathau masak khangba tongan ba mahai loisang singdagi Khangat laba oza tareta sahi asigi oina chingu maisau khongnang thaba award khusinnaduna pungning thogatpa amadi blood donation camp pangthokpana mapung oiba saktam oiki. Yamna 19th century adai da adui mamangdadi moise dharma ki bari lainaba laik tamham sangmoina thoroga objiki laiko modern education ki concept sinate ada aina hajani di sini education se masi khakkar moise kanba ngamgane na pretend se education da yamna thawai awle ba education se moi angpa pame emphasis bi adagi di 19th century dagi di moise da se education of the inre adagi di moi chokol le ba ana Germany EU Japan EU prithvi ki chokol le ba se 100% educated grafted basis ana education yamna le ba se chokol be India si ni yami le ba su yam sawi India ki pothok le India ki human resource yam sawi education phajana le re di India se yam prithvi ki world power be apne ba Thauramadu Chief Guest ki warol pidaduna Manipur University Dean of Student Welfare Professor Dr. T.S. Ratan Kumar na Mahiroi Singda kathokpagi thauna laiba tangai fade laibak amagi tungi laibak habsi Mahiroi khunai gi khuttalai punsigi tangka kayagi manungda naha oiringai matam haibasi yamnasu maru oiba amadi yamnasu tenba matamni tangka kasida pukning changna honaba kanba amadi kathokpagi gun chenba mathau tai Laivak asina education gi lamda asuk yona sothahuri ba ase haukraba matamda mahai tambagi kanglonda achoba asoiba amal laikhibinani hojiksu mahai tambagi kanglonda asoiba kaya amal lairi masimak semdokpa tangai fade haina mahakna haiki hojik pawgi marthan atenba break amtang logjuri Festival 2020 from 28 December 2019 to 6 January 2020. Festival asigi manung channa
Thangta, blood donation camp, Mukna, painting competition, musical night, solo dance competitions, Likon, Miss Singju Queen 2020. Lamdam asida khundaminariba furup kayagi cultural programs pangthok charagan. Singju Festival 2020. Singju Festival 2020. Lamdam asida khundaminariba isna punamakna. Soidana saruk yaba lakpi. Wangjing Kodong Popi Lampakta pangthok charagan. Lamdam asigi miyamna saruk yabiduna festival asibu mapung phanbi. Menta Events is organizing Menta Fest 2019-20 from 31st December to 9 January 2020 at Waroi Garden, Laimaram. Co-powered by Kangla Construction in association with Career Info Solution. Enjoy the indigenous foods of Sekmai, Andhro, Laimaram, and many others. Experienced international chefs from across the globe. 10% off barbecue nights, bye-bye and New Year special. Tickets available at the following stores. Come and explore the beauty of the garden. Menta Events to rejuvenate the economy of Kanglei Park. Breaking matungda makataba pau pizri. KCP People's War Group na lairiba makai mahiloi sangsingda sendal lambi oiduna oithokpa yaroi haina harakli Standard Robert Higher Secondary School da thamkiba athingwa adu handokpa laitri school asida tamliba mahiroi sing chaliba tha asigi manungda mama mapa oiba singna atopa school singda hongdokinanaba koknona haizari haina lup asigi cherol amana harakli serol aduna makha tarakli badi lup na thamliba wafambu Thawoidrabadi Maduda Thoglakpa Fafata Masana Pujagadabani School Asigi Mahairoi Babisna Misi Gamari Lainana Lufna Misi Aduda Chennai Haina Lautokraba Mui Singna Lupta Sangjaratuna Lufna Tigalibasida Mateng Panglakpana Hena Makogi Afava Organisu Hirakli Moirang Kendrogi Manung Chanba, Moirang Kunogi, Lambi, Matam Kyagi Mamangdagi, local MLA Amadi, Mari Lainabal Loisangda, Kayarak, Hanna, Haizaduna, Laklabasu, Ngasi Faubuda, Lambi, Sembi Dabagi, Mayokta, Ngasi, Maira Paibi, Amadi, Laikagi, Mui Singna, Lambi, Taukaiduna, Lambi, Tingbagi, Kongzang, Sangsin Kre, Kongzang Aduda, Sarugyakibi, Maira Paibi, Lusingbi Amana, local MLA da, Lambi, Sembi Naba, Kayarak, Hanna, Haizakre, Adubu, Ngasi Fauba, Hanna, Yeng Ladri, Ta Sigi Manga, Faugi Manunda, Lambi Paring Asi, Semba Hodrabadi, PWD, Loisang Tingbagi Kongzang, Sangsilagani, Haibayauna, Wafam Kamso, Fondoraki. MLA da Kuni Salumu Matam Mama Sana Yin and Asibo Ying. Ying the Wataraga di Lambi Simi, Tatala Roy, Haiba Kosi Tingasi, Haina, Equi Mara, Pibina, Madutora Ganda, Lady. Ex MLA Pichirazna, the Mina, what is happy. How I am a Nungai, the Pia Harauze, Madame Dicagino have the mana. Sunga is a hido Magonda, Managari Mapot, Manga, Hairani, Harapasiki, Pau Gavada, Mitegi people, Tani. I do a Joseph Paliba, emails number Sada Saluro, after the Lingiro boy, you know, I will not I just call that habit, order like the say, Tamangata Children, which you will have on the pirate. I did Marie never be back to the Pm Sangakanda, no quasi PWD, Sino CMO, Hibagi, order later, bra. Government the Nona Taliban have a back PWD Sangako, what is Sanaba. Masitang Ahumni, Haying Marini, Hanchin Mangani, Tamanga, Sibogi, Manunga Tokila Targadi, a PWD Tonkin. Ngarang ahing nongyay matung ngasi ayuk pung amarom taba matamda Bisempur Police Station gi manung chanba sunu sipai da thokiba lambi gi khudong thiba thogdok amada miyu ema laikidre amana asok apan nangkre laibak thiraba thogdok aduda laikidraba miyu adu iril bung kabui khuldagi thangjam ajaw chahi kun ga taret apokpa santakawi soktaba miyu aduna khul adumaktadagi pakpau kamai chahi kun ga nipan apokpa pogulung kamai kawi mahak Rims Hospital da laikatnari hairi Mau Infal Coordination Committee amadi the Progressive Youth Association Lamsang Kaithel na sinduna nonglak tangasi kumjali singani kungi ahanba oina Lamsang Bazarda Mau Kaithel Fongkre akanba nongzu marakta fongkiba nongmagi oiba Mau Kaithel aduga mari lainana Mau Women Business Union ki President Kapaini na anoba sahina lakpaga iroinana paliba laingak asina akaknaba mafum amada tangtaba Mau Kaithel ama sabiu haina laingak ki pukning singsilakpaga loinana mafum da koina satuna nongju nungsa marakta wana leliba sibu nungsibiu harakli mafam afaba amada nungsina pigani haibase ekhoi hop tawraga lebane ado ngasidi ekhoi amuga
फजन चोट खरे अदुना याम नुंसीबिरो थुन अथुबा मतमदा नुंसीबिरो हाइबसी अखोइना इपा इमा ओइबा अखोइगे माउ मणिपुर गे लुचिंबी सिंगे सीएम गे मफमदसु अमुका हन्ना निंसिंगजरी हाइबसी आइना हाइजरी Sri Sri Baigasandra Manipuri Dance Academy Lakhipur Kasarna organized Tauraga Jawaharlal Nehru Manipur Dance Academy GNMDA Imphal na sponsor Tawduna Konjeng Laikai Hari Mandof Lakhipur Kasar Assam da Mamang Sahigi December gi tang kungama pandagi Hoduna Tha Sigi Taranithoi Fauba Sathagadaba Numitara Mangani gi Oiba Nata Sankritan Workshop Mapung Fana Pangthokli Workshop Asida Isei Tamba Nupa Kunmathoi Aduga Pung Tamba Nupa Taraganithoi Punna Mioi Kuntragu Humdoina Sarugyari Loinana Jawaharlal Nehru Manipur Dance Academy JNMDA Imphal Dagi Natta Sankritan gi Guru Maihobam Saityaban Singh Isaigi Guru Laisram Birajit Singh Amadi Pungi Assistant Oina Sanasam Santi Kumar Singh na Takbi Tambiri 15 days mitra wani center mamda mafam pangtho ko handak so Assam da pangtho isi si Lakhipur sima tharaga adagi bol ka kano da koi gi alagandi lasam khunda amaga lala habra kano ama ani mafam da ani maga ahum jini Sana Khongnang Manada Lai Yekpada Haithoi Singthoiraba RK Alex Po Pungning Thogatpa Oina DM College of Teacher Education gi Associate Professor Amadi Popular Queen of Universe 2019 gi title Fanglakrabi Dr. Konika Khuraizam na Mateng Pikre Mioi bagi minungsi yengduna pungning thogatpa amadi mateng panglakpa bo RK Alex amadi imung manunggi mioi singna thagatpa phongdurakli Pawgi Maraktan Atenba break amatanga luxury Lamjingba Finance na makal khudimaki gari sing haibadi 2-wheelers 4-wheelers commercial vehicles amadi commercial equipment singeba loan pizari Documents isang changdana amadi processing matam changdana yamna laiba mawongda loan phongbiragani amadi adom gi achinba thubagi damak mayamna wabiragano makal khudimaki gari ke asu bandan lawzare Christmas ke oiba khadaba offer su pizari akupa marol gi damak lengsin biru Lamjingba Finance Nagamapa Rims Road opposite Nitainanda Temple natragana Lamjingba Finance Uripok Hawam Diwan Lekai aikoi gi phone number 6909959834 da contact tobiro Admission open. Board of Secondary Education Manipur na recognized Tauraba Royal Academy of Science Wangkhay Imphal-gi academic session 2021-gi mingchanabagidamag class 6 tagina 10 fawbagi form thaba hauzare. Afaba satra leizade afaba satra puthokjabani. Akupa marolgidamag academy office ta contact tawbiyo. Admission open for Grace Cottage Academy Kakching. CBSE da affiliate Tauraba Grace Cottage Academy gi admission hauzare. February tang ahom dagi regular class hauzaragani amadi lakliba January gi tang ahom dagi class 9 gi foundation course amadi class 10 gi question nature nainagadauri masida mahirui singna saruk yanaba khanganjari. Nupa nupi gi tongan ba boarding su laizai loina na bus amadi winger service Kakching Funal Kairak Langmaidong Palel Sora Tekcham Tentha Wangjing su laizai. Hena akupa marol gidamag contact tawbiyu Grace Cottage Academy Kakching contact number 9366424189. Break matungda makataba pau pisari National Liberation Front of Tripura NLFT gi lami hum ngarang North Tripura District Dharmanagar Railway Station manaktagi khulaina konana faraba sing adu Pani Sagar Village tagi Fanijo Riang Samprai Debarma amadi Kanti Mara Kawi makoidagi nongmai amadi Dima Not Sing fagat pangamle fagalaba NLFT gi lanmi sing adu Handak ikui dingaida Citizenship Amendment Act po sawatle haibagidamak Tripura gi Lok Sabha gi member Rebati amadi State Ruling Bharatiya Janata Party lusing basingda kihanbagi thabak singda chenaba singni haibasu khangbangam le hairi Anti Narcotic Task Force is Zentia Hills amadi Khalarat Police ki kangbuna mioi ani Yawa WY amadi antifamin tablet lising mogra mathoiga konana farabani sagi polam sing adu lupa crore ani rongi mamal oigani amaromda agartala tamna lakpa truck amadagi yungang bottle lising mari rom su fagat pangamle fagalaba polam sing aduga mathakta casing lokhat kre hairi
CA की मायोक्ता अकनबा खोंगजंग संगसिलिबा आसु पानेरी रीजनल यूनिट के प्रेसिडेंट एंताजुल इस्लाम अमदी महा की लोइनबा मियोय अहुमबु सखंगदबा सिंगना ngarang numidang उदालगरी डिस्ट्रिक्ट पानेरी पुलिस स्टेशन की मनुंग चनबा क्रिस्ते परादा मरम ताक्तना एटेक तौरंबगा लोइनना बोलेरो रजिस्ट्रेशन नंबर AS12T 2443 की मामांगी मिंगसेल थुगाइरम ने हाइरी सेंटर लेंगाकना नागालैंड आसफा था तरुक अमगा सांगदोकनी थवोंगबु नागा स्टूडेंट फेडरेशन अमदी JDU ना अकनबा मोंगदा यानिंगदबा फोंगदोरकली NSF अमदी JDU ना तोंगान तोंगाना थादरोकपा सेरोल सिंगना शांति ओइना लैरिबा नागालैंडबु सेंटर लेंगाकना इरांग लैबा ओइना उहंदुना नागा प्रजा सिंगबु सिक्योरिटी ना ओट नैबा याननबा होनबा थवोंगनी हाइनसु मराल सिरकली कोलंबो के हापुथेल सेंट्रल हिली एरिया दा ngasi श्रीलंका एयरफोर्स हेलीकॉप्टर अमकाइबगी थौदोक्ता मियोय मरी सीक्रे खुदोंथिबा नंख्रबा चाइनीज बिल्ड Y-12 एयरक्राफ्ट अदु ईस्ट कोस्ट की पाइखटख्रबा मतुंगदा सेंट्रल हिली एरिया दा खंगहौदना काइखिबनी थौदोक अदुदा हेलीकॉप्टर अदुदा तोंखिबा मियोय मरी मक सीखी हाइना ऑफिशियल सिंगना लाउथोरक्रे सोपर अदु वारीविला की साउदर्न मिलिट्री एयरपोर्ट तमना पाइखिबनी हाइरी Iranian Revolutionary Guard की मेजर जनरल कासेम सोलेमनी अमदी महाकल लोइनबा यावना मियोय तरेट ngasi ayuk anganbada Baghdad airport ta US na air strike sathaduna hatkre haina Pentagon na confirm tawkre US President Donald Trump na Iranian Revolutionary Guard Major General Qasem Soleimani bu harnaba yathang pikraba matungda ngasi ayuk US na yamna section na air strike sathaduna hatkibani hairi ngasi ayuk phone ki ba pause singda kari kari maru ba pau yaur bege habdo me ampuna mo mieng taminasi lamjingba times prime minister narendra modi na chief minister biren singha da कृषि कर्मान अवार्ड खुसिनक्रे मणिपुर सनरिबा ILP asi yelhomi kananaba chapchaba ek oidri JC ILPS मोरे अमदी जिरीबाम दा ILP काउंटर हांगदोक्रे ILP की गेजेट मियाम दा उच्चाइबनी ngasi numidang wairam pung mari fawbada apam mafumda wafangnasi NIA na miui taru ki mathakta charge thangatkre Sangai Express Jiri Jesami Mau More Airport ta ILP counter sing hangdokre ahoba numit makta da ILP ki application chahum go kuntra laki phone ki ba guideline sing miam gi apam banate JC yelhomi kanana ba warol yaudre jai kishan PIL enquiry satharaktrabadi Supreme Court fawba satauri ACS yauba IAS official taragataruk nauna posting pikre Prime Minister na Chief Minister da Krisi Karman Award kusinakre Pongna form inner line permit numinini khakta da Manipur da pass parga changlakpa mi masing samga ganim phunitho yaukre Food grain production category ahumda Manipur na best performing state oire Prime Minister na Manipur ki Chief Minister da Krisi Karman Award English singani taraga tare taraga nipan khusinakre maya yaudaba rule ama semjilaga miyam da utchaibagi thabak tawbiganu jai kishan January tha fawbada hana sangsinduna laisin khraba null licensing permit pigadabani joint committee Huyen Lanpao Sustainable Development Goals Index 2019-20 Manipurna life owned land makok tare decent work and economic growth na mamaida leire Mau Jiribam amasung Moreda ILP ki counter sing hangkre ILP ki permit pairaga mapan gi mioi samri ga yankhai ga mari Manipura changlakre Naharol gi thodang Prime Minister Narendra Modi na Chief Minister N Birenda Krisi Karman Award khusinakre ILP ki permit yaudana nan loken sing fagatuna mari leinaba authority da khusinargani JC ILPS Forest ki lamda PMGSY amasung railway lambi semlakpa amasung popi pambi tharakpadagi Forest ki lam pixilakpani Shyam Kumar Custom ki SP oiramba amagi mathakta special trial case ki proceeding satharagani IAS officer kharagi famda ahongba leire Sana Leibak ILP guideline da penadabagi wakat lakpa hore yelhomi kananabagi wafum amata yaudre KI Zaikishan guideline nauna semdokadabani YK Dhiren Sing the popi pambi paktak nana thabana umang hantharakpani Shyam Kumar Attendance sa da humdra manga yaudrabadi exam thaba yararoi Krisi Karman Award Prime Minister na Chief Minister Birenda Sinakre Isel Express Prime Minister Narendra Modi na Krisi Karman Award Chief Minister N Birenda Kusinakre
ILP की गेजेट नोटिफिकेशन दा मणिपुर की यलहोमी कननबगी वाफम अमता याउदे जय किशन मणिपुर दा ILP चनरकपदा पेरा अनि यावरक्तबसी कंडेम तवी JC ILPS इनर लाइन परमिट इशू तौबा होख्रे सही असिदगी गवर्नमेंट डॉक्टर सिंह प्राइवेट हॉस्पिटल दा प्रैक्टिस तौबा यारोय इप्सा इरैबाग मणिपुर उमंगी सरुक मांगसिलगलिबा असि लंबी सेंबा कानी अमसुंग गंजा पांबी थाबदगिनी श्याम कुमार मणिपुर हानदगी लेरक्लबा मिटोप सिंह जनवरी था फाउबगी मनुंगदा पास पाइगदबनी मोरे अमसुंग जिरीवामदा ILP की काउंटर हांगख्रे IAS ऑफिसर सिंगी फम होंगदो खोंजिन तौख्रे लोइसलकदा मरुइबा पाउ अमुका हना पिजरी चाइल्ड केयर इंस्टीट्यूशन सिंगदा आंगांग सिंग निंगथीना थंबीदबा अमदी फजना लोइनबीदबना आंगांग सिंगदा मेंटल हेल्थ की प्रॉब्लम कया थोखले हाइना मणिपुर कमीशन फॉर प्रोटेक्शन ऑफ चाइल्ड राइट्स की चेयरपर्सन सुमंती वाला निंगथौजमना हाइख्रे भारत की प्राइम मिनिस्टर ना मणिपुर की चीफ मिनिस्टर एन बीरेंदा ngarang lemjiningai oiraba कृषि कर्मन अवार्ड 2017-18 कुसिनरख्रे देशाम की तरानिपान सुबा मपो कुमोन थौरम पांगथोक्तुना मथौ मसक खंगबा ओजा तरेता सही असिगी ओइना चिंगु माइचौ खोंनांग थाबा अवार्ड खुसिनदुना पुनिंग थोगतख्रे KCP People's War Group na Standard Robert High Secondary School की महिरोय सेंग अतोपा स्कूल सिंगदा होंगदोखिनबा सेक्शन वा थमलकली मोइरांग खुनौगी लंबी मतम सांगना सेंबिदबगी मायोक्ता ngasi मैरा पाइबी सिंगना लंबी तौखाइदुना लंबी थिंगबगी खोंजंग संगसिनख्रे अमदी इरानियन रिवोल्यूशनरी गार्ड की मेजर जनरल कासेम सोलेमनी अमदी महाक कलोइनबा याउना मियोय तरेत ngasi ayu anganbada baghdad airport ta US na air strike zathaduna hatkhre हौजिकी ओइनदी मणिपुर पाउ मतांग सिदा लोइजरे मियेंग ताबी पुनमकपु अरुंबलाना अमुका हना खुरुमजरी